Bajar manungda chaki hotel machang matungchituna hingjoriba tonhoigi family ni. Mama ibe mamem chana enjang semi tongi mopa abasna table shindu taru tanana teithokli tonna thongba thakpa horami. Chak enjang hauba khakte natana masa sunanjaba imung oirubana customer anamba makhoigi hotel da laktuna chak chanarami. Somdana SP Lidu mayumdagi karimata chadana police station da laami. Semgi meeting leivana mathauda pukning changlingaida chani thakni kawba makai duty tawjarami. Pung tara tarakpa dwaida makhoi police khara meeting loirduna bajaromda laami. Driver duna Sir, chokchabirabo. Li yamna ingitapa yamna lemba police officer ni Chowdhury. Adudi sorry chanaba aiki lejeroge natragana sorry 5-star hotel ondoina chalora. Li na imake thilomdoina chalo Chowk hotel ahaba amadagi hekta charose. Sorry nagadra. Hey miti machani. Sorry sir. Gari park tawfamda gari du thamlaga makhoi taramu Chowk hotel lomda makhongna laami. Li chana chana noi kana chok chanare mayamdu loina chanare e hari sapnage driver duga liga khakta chak chara amde. Driver duna Sir, ashidagi hotel se masa sunan bane cha enjang su yamna ho bane hotel se manjar su adu sir hainagadra. Li hairam driver du de yengi aduga kaishu harim dabi mang tharaga chatkre. Li thariba fan amada phammi driver du su phammi abasna Sir, chokchabigadora. Driver duna chocolate ani shamo enjang di. Driver duna sure. Lina kege Avas makok tu hotlaga enjang se maming kya khangjade yani akhoi che oina kok thukjarake. Adu haram laga manungda Avas to changla e ja akhoi gi enjang se kege no aidi maming pak no khangde police ani choksa ge haye. Ton sor sang no hondok laga mokpa ding je nang shidi tawbudi Avasti hotel ashidi yaurpa kuidribani chep exam loi kibadagi mamaga machiragi mateng pangnaba yaujarapani. Ton yamna lemi mina bebar tawrikai mani hena bebar tawi mina khara ushilaktabada mani hena ushitaba hai masa fajarasu lairabana keba sangjaramde firon makhan set pangamjadrabasu setliba kharadu taru tanana setjabani bini masam yamna sangi adubu hotel fambanina anambana samun pulammi manungdagi mong hadana tapning na thurai. Sir, kay mathel putuk jaroge. Li ngihak tonde yengi ton suhairap li ding jay. Li na kay mathelege haide yen thongba nga thongba natabida. Sir, uti shangba yongchak iromba uchina ganghau chagem pomba thari thongba pakora thongba chamthong siloi leje. Adudi loina putopiro yen thongbaga nga thongbaga di yarni. Fani sir. Ton changkhre driver duna tapna mushuk shubajabani loina shawbani. Li driver da yenglaga nayimda chokchada khai anamba matamda hotel da chokchari do nupi macha se lumiro. Driver du pakhatna ngajisha wakalonare. Ikui dana mathelu koi mayam do Avasna mathang puthura e
ꯃꯦꯝꯆꯥꯁꯨ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯏ꯫ ꯑꯩꯃ ꯑꯩꯗꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯄꯨꯂꯤꯁ ꯈꯔ ꯂꯦꯞꯄꯒ ꯂꯩꯕꯁꯤꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯂꯤꯅ ꯏꯃꯥ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯦ, ꯃꯈꯣꯏꯗꯤ ꯆꯥꯔꯛꯑꯦꯅ ꯃꯄꯥꯟꯗ ꯂꯩꯕꯅꯦ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯁꯦ ꯃꯤꯌꯥꯝꯕꯨ ꯉꯥꯛꯁꯦꯟꯅꯕꯒꯤ ꯁꯦꯠꯂꯤꯕꯅꯦ, ꯄꯥꯈꯠꯅꯕꯒꯤ ꯅꯠꯆꯗꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏ ꯎꯕꯗ ꯍꯩꯅꯗꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ, ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯁꯩꯟ ꯆꯥꯕ ꯖꯤꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯌꯥꯎꯔꯛꯄꯁꯤꯡꯗꯨꯅ ꯃꯥꯡꯊꯣꯛꯄꯤꯕꯅꯦ꯫ ꯇꯣꯟꯁꯨ ꯃꯅꯨꯡꯗꯒꯤ ꯇꯥꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯁꯥꯎꯔꯞꯅ ꯏꯃꯥ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯃꯦꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯂꯤꯅ ꯐꯅꯤꯃ꯫ ꯃꯦꯝꯆꯥꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯇꯣꯟꯅ ꯇꯞꯅ ꯅꯪꯁꯦ ꯀꯛꯆꯤꯡꯅ ꯑꯣꯜꯂꯛꯄ꯭ꯔꯣ? ꯃꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯋꯥꯔꯝꯗ꯭ꯔꯗꯤ ꯂꯩꯕ ꯍꯩꯅꯗꯕ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯩ ꯏꯅꯦꯝꯄꯣ, ꯅꯕꯣꯛꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄꯤꯔꯛꯂꯕ, ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯖꯔꯛꯇ꯭ꯔꯕ ꯑꯩꯁꯦ ꯏꯆꯥꯅ ꯆꯥꯎꯔꯛꯂꯒ ꯅꯕꯣꯛꯀꯤ ꯐꯠꯇꯕ ꯉꯩꯗꯣ ꯂꯧꯅ ꯍꯧꯔꯕꯣ? ꯃꯁꯛꯁꯤꯒ ꯅꯔꯝꯆꯠꯇꯨꯅ ꯑꯣꯠꯄꯤꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯄꯣꯠ ꯆꯩꯁꯤꯈꯛ ꯂꯩꯕ ꯆꯠꯄꯕꯨ ꯄꯨꯡ ꯑꯃ ꯆꯪꯕ꯭ꯔꯣ? ꯋꯥꯊꯤ ꯉꯥꯡꯗꯅ ꯃꯤ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯥꯏꯗꯅ ꯂꯩꯔꯝꯅꯤꯌꯦ꯫ ꯑꯕꯥꯁꯅ ꯑꯁ ꯏꯃꯥ ꯆꯦꯇꯣꯟ ꯃꯤ ꯇꯥꯅꯤ ꯇꯣꯛꯑꯣꯕ, ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯍꯨꯏ ꯍꯧꯗꯣꯡꯒꯅ ꯑꯣꯜꯂꯛꯄ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯅ ꯀꯌꯥ ꯇꯥꯔꯒꯦ? ꯑꯕꯥꯁꯅ ꯆꯦ ꯀꯌꯥ ꯇꯥꯔꯒꯦ? ꯇꯣꯟꯅ ꯊꯣ ꯆꯝꯂꯤ ꯇꯥꯔꯦ ꯍꯥꯏꯔꯣ? ꯍꯣꯏ꯫ ꯑꯕꯥꯁ ꯊꯣꯔꯛꯏ꯫ ꯁꯥꯔ ꯆꯝꯂꯤ ꯇꯥꯔꯦ꯫ ꯂꯤ ꯋꯥꯂꯦꯠꯇꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯦꯟꯖꯥꯡ ꯃꯃꯤꯡ ꯈꯪꯂꯝꯃꯨꯀꯣ꯫ ꯑꯕꯥꯁ ꯅꯣꯛꯐꯦꯠꯇꯧꯅ ꯍꯣꯏ ꯁꯥꯔ, ꯑꯩꯗꯤ ꯌꯥꯎꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯈꯪꯗꯕꯅꯤ꯫ ꯑꯣꯀꯦ ꯁꯥꯔ ꯄꯩꯁꯥ ꯂꯨꯄꯥ 100ꯗꯨꯅ ꯕꯣꯔꯥ ꯂꯩꯔꯗꯤ ꯍꯥꯞꯆꯤꯜꯂꯣ꯫ ꯆꯦ ꯕꯣꯔꯥ ꯍꯧꯔꯕꯣ? ꯃꯅꯨꯡꯗꯒꯤ ꯇꯣꯟꯅ ꯍꯧꯔꯤꯌꯦ, ꯂꯨꯄꯥ 100ꯒꯤ ꯌꯣꯝꯕꯤꯔꯣ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ ꯍꯥꯏꯌꯣ꯫ ꯑꯁ ꯃꯤ ꯉꯥꯏꯕ ꯌꯥꯔꯣꯏꯌꯦ, ꯉꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯇꯣꯞꯄꯗꯒꯤ ꯂꯧꯔꯣ ꯍꯥꯏꯈ꯭ꯔꯣ꯫ ꯑꯕꯥꯁꯇꯨ ꯂꯤꯗ ꯉꯛꯅ ꯌꯦꯡꯉꯝꯃꯒ ꯍꯣꯕꯦ ꯍꯣꯕꯦ ꯃꯅꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯃꯆꯤꯒꯤ ꯅꯥꯔꯨꯝ ꯃꯌꯥꯗ ꯑꯩ ꯁꯣꯅꯆꯨꯕꯤ ꯍꯧꯖꯤꯛꯀꯤ SP ꯑꯗꯨꯒꯤꯅꯦ ꯉꯥꯎꯔꯕꯅ꯫ ꯇꯣꯟꯅ ꯑꯩꯃ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯃꯥ ꯏꯕꯦꯝꯃꯁꯤꯅ ꯕꯦꯁꯣꯟꯒ ꯃꯔꯣꯏꯒ ꯂꯩꯔꯨꯕꯗ ꯄꯨꯡ ꯑꯃ ꯆꯪꯕꯩꯅꯦ꯫ ꯑꯕꯥꯁꯅ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ? ꯉꯥꯏꯍꯥꯛꯇ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯣ, 50ꯒꯤ ꯃꯌꯥꯗꯤ ꯂꯩꯔꯦ꯫ ꯍꯣꯏ꯫ ꯑꯕꯥꯁꯇꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯔ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯥ? 50ꯒꯤ ꯃꯌꯥꯗꯤ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯂꯤꯅ ꯉꯥꯏꯔꯒꯦ꯫ ꯂꯤꯅ ꯕꯣꯔꯥ ꯉꯥꯏꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯑꯝꯃꯤ꯫ ꯍꯜꯂꯣ ꯅꯥꯎ꯫ ꯂꯤꯅ ꯑꯩ ꯍꯣꯇꯦꯜꯗ ꯂꯩꯌꯦ꯫ ꯅꯠꯇꯦꯗ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯆꯥꯛꯀꯤ ꯍꯣꯇꯦꯜꯗꯅꯤ꯫ ꯍꯣꯏ ꯆꯥꯏꯅꯦ, ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯑꯩꯅ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯨꯒ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯐꯔꯛ ꯇꯥꯅꯤ, ꯑꯩ ꯉꯥꯏꯕꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯍꯩꯅꯗꯦ, ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔ ꯆꯥꯕ ꯕꯣꯔꯥ ꯈꯔ ꯂꯧꯕꯤꯒꯦꯅ ꯉꯥꯏꯔꯝꯕꯅꯦ꯫ ꯑꯩ ꯃꯤ ꯉꯥꯏꯕ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤ, ꯕꯣꯔꯥ ꯉꯥꯏꯕꯒ ꯈꯦꯠꯅꯩ꯫ ꯑꯁ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯏ, ꯊꯝꯃꯣ ꯌꯥꯔꯦ꯫ ꯑꯗꯨꯝ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒ ꯊꯥꯔꯛꯑꯒꯦ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ꯫ ꯃꯁꯤꯗꯤ ꯑꯩꯅ ꯆꯥꯛꯇꯨ ꯆꯥꯔꯒ ꯃꯈꯣꯏꯅ ꯉꯥꯏꯔ ꯂꯩꯕꯗꯨꯒꯤ ꯕꯣꯔꯥ ꯈꯔ ꯂꯩꯕꯤꯕꯅꯦ, ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯑꯦꯛꯇꯔ ꯁꯛꯀꯥ ꯊꯝꯃꯣ ꯌꯥꯔꯦ꯫ ꯍꯤꯠ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯅꯪꯅꯕꯨ ꯀꯨꯝꯃꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯍꯣ ꯐꯔꯦ ꯑꯂꯤꯌꯥꯕꯥꯠ ꯑꯣꯏꯒꯦꯔꯥ ꯁꯣꯅꯝ ꯀꯥꯄꯨꯔ ꯑꯣꯏꯒꯦꯔꯥ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯕꯂꯥ ꯁꯣꯃꯥꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯌꯥꯔꯦ ꯊꯝꯃꯣ, ꯀꯩ ꯅꯤꯁꯥꯅꯣ ꯈꯥꯏ ꯂꯩꯁꯦ? ꯂꯤ
ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯑꯕꯥꯁꯅ ꯁꯥꯔ ꯔꯥꯖ ꯀꯣꯀꯔꯣ ꯋꯥꯔꯤ ꯁꯥꯟꯅꯩꯔꯣ? ꯂꯤꯅ ꯁꯥꯔꯒ ꯀꯩ ꯃꯤ ꯊꯣꯛꯅꯒꯦ? ꯏꯅꯧꯄꯥꯅꯤ꯫ ꯑꯕꯥꯁ ꯉꯛꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ꯭ꯔꯣ? ꯋꯥ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔꯅꯦ꯫ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯌꯧꯔꯛꯑꯅꯤ ꯂꯧꯕ ꯂꯥꯛꯑꯣꯌꯦ ꯑꯦꯌꯔꯄꯣꯔꯠꯇ꯫ ꯑꯗꯩꯗꯤ ꯃꯥꯂꯣꯛ ꯆꯠꯄꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ꯫ ꯀꯩꯒꯤꯅꯣ ꯁꯥꯔ? ꯃꯥꯗꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯁꯤꯗꯕꯅꯦ꯫ ꯃꯩꯇꯩ ꯃꯆꯥꯒꯁꯦ ꯃꯥꯗꯤ ꯌꯥꯝ ꯍꯩꯅꯗꯕꯅꯦ꯫ ꯃꯩꯇꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯆꯥꯗꯦ꯫ ꯁꯛꯁꯨ ꯄꯣꯛꯄꯗꯒꯤ ꯇꯥꯈꯠꯄꯅꯦ꯫ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯃꯣꯠ ꯀꯌꯥ ꯆꯥꯅꯗꯦ꯫ ꯑꯩꯅꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ꯫ ꯃꯥꯅꯗꯤ ꯃꯌꯥꯝꯕ ꯑꯩꯁꯦ ꯏꯪꯂꯦꯟꯗ ꯃꯍꯩ ꯇꯝꯂꯒ ꯃꯅꯤꯄꯨꯔꯗ SP ꯑꯣꯏꯌꯦꯅ ꯌꯥꯝ ꯀꯔꯦꯝꯅꯕꯤꯕꯅꯦ꯫ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯃꯥꯅ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯈꯔꯒ ꯀꯥꯞꯄꯗꯨꯗ ꯍꯦꯟꯅ ꯇꯥꯈꯠꯂꯦ꯫ ꯑꯕꯥꯁ ꯅꯣꯛꯂꯒ ꯑꯩꯅ ꯉꯥꯎꯖꯔꯨꯔꯤꯕ ꯄꯥꯝꯖꯔꯨꯔꯤꯕꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ꯫ ꯂꯤꯅ ꯐꯤꯂꯝꯗꯗꯤ ꯍꯧꯖꯤꯛ ꯇꯣꯞ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯝ ꯉꯥꯎꯀꯣ, ꯑꯦꯛꯇꯤꯡ ꯁꯣꯏꯕꯅꯤ꯫ ꯑꯩꯕꯨꯗꯤ ꯃꯥꯏ ꯐꯤꯂꯝ ꯌꯦꯡꯗꯦꯀꯣ, ꯃꯤꯅ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯕꯦꯁ ꯑꯦꯛꯇꯔ ꯑꯦꯋꯥꯔꯗꯁꯨ ꯃꯥꯅꯗ ꯊꯪꯅꯗꯅ 3ꯔꯛ ꯁꯨꯔꯦꯀꯣ ꯂꯧꯏꯁꯦ꯫ ꯑꯕꯥꯁꯇꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ꯫ ꯂꯤꯒꯤ ꯃꯣꯡ ꯍꯥꯗꯅ ꯌꯥꯝꯅ ꯆꯝꯖꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯇꯣꯟ ꯕꯣꯔꯥꯗꯨ ꯌꯣꯝꯕ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯁꯥꯔ ꯕꯣꯔꯥꯁꯤꯗ ꯂꯩꯖꯔꯦ꯫ ꯋꯥꯔꯧ ꯌꯥꯗꯦ ꯁꯥꯔ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯦ꯫ ꯀꯩꯗ ꯋꯥꯔꯧꯗꯣꯏꯅꯣ? ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯃꯐꯝꯁꯤꯗ ꯆꯥꯛ ꯆꯥꯕꯅꯦ꯫ ꯌꯥꯝ ꯍꯥꯎꯋꯦ, ꯅꯪ ꯌꯥꯝ ꯍꯩꯔꯦ꯫ ꯇꯣꯟ ꯇꯞꯅ ꯅꯣꯛꯆꯔꯛꯏ꯫ ꯁꯥꯔ ꯃꯔꯛ ꯃꯔꯛꯇ ꯆꯥꯕ ꯂꯥꯛꯄꯤꯌꯣ꯫ ꯂꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯏꯃꯥꯅ ꯐꯣꯔꯦꯟ ꯅꯤꯉꯣꯜ ꯑꯣꯏꯔꯨꯕꯅ ꯃꯩꯇꯩꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯁꯦ ꯆꯥꯕ ꯐꯪꯖꯗ꯭ꯔꯦ꯫ ꯌꯨꯝꯗꯁꯨ ꯊꯝꯂꯤꯕ ꯀꯨꯛꯁꯤꯡꯗꯣ ꯃꯌꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯀꯌꯥ ꯆꯥꯗꯦ꯫ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯂꯥꯛꯑꯒ ꯆꯥꯊꯔꯒꯦ꯫ ꯇꯣꯟ ꯅꯣꯛꯂꯒ ꯌꯥꯏ ꯁꯥꯔ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩ ꯁꯥꯔ꯫ ꯂꯤ ꯕꯣꯔꯥ ꯃꯌꯨꯝꯗ ꯄꯨꯔꯒ ꯊꯣꯔꯛꯏ꯫ ꯃꯌꯥꯝ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯅꯤ ꯁꯥꯔ꯫ ꯂꯤꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯒ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏ꯫ ꯍꯜꯂꯣ꯫ ꯏꯜꯁꯤꯅ ꯋꯦꯇꯤꯡꯕꯨ ꯑꯗꯨ ꯀꯨꯏꯅ ꯂꯩꯕ, ꯑꯗꯨꯒ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯕ꯫ ꯏꯍꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯑꯩꯈꯣꯏ ꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ꯫ ꯎꯗ꯭ꯔꯕꯅꯤꯅ ꯍꯥꯏꯖꯤꯜꯂꯣ꯫ ꯌꯨꯝꯗ ꯐꯪꯉꯦ ꯇꯦꯟꯁꯟ, ꯗꯤꯄꯥꯔꯠꯃꯦꯟꯗ ꯐꯪꯉꯦ ꯇꯦꯟꯁꯟ, ꯑꯩꯈꯣꯏ ꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯇꯦꯟꯁꯟ, ꯅꯪꯒ ꯁꯥꯟꯅꯔꯦ ꯇꯦꯟꯁꯟ꯫ ꯑꯁ ꯑꯩꯗꯤꯕꯀꯣ꯫ ꯌꯨꯝꯗꯗꯤ ꯀꯩꯒꯤ? ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ꯫ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯕꯤꯠ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯁꯦ ꯍꯥꯏꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯕꯦ꯫ ꯑꯁ ꯑꯉꯥꯡ ꯀꯣꯏꯕꯁꯤ ꯄꯦꯜꯂꯕꯅꯤ꯫ ꯀꯀꯥ ꯊꯝꯃꯦ ꯌꯥꯔꯦ꯫ ꯏꯜꯁꯤ ꯁꯥꯎꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ꯫ ꯂꯤ ꯃꯀꯣꯛ ꯆꯤꯛꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯌꯨꯝꯗꯅ ꯅꯨꯄꯤ ꯊꯤꯔꯣꯅ ꯄ꯭ꯔꯣꯄꯣꯛ ꯆꯥꯏ꯫ ꯂꯧꯗꯣꯔꯤꯕ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ ꯁꯨꯗ꯭ꯔꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯥꯔ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ? ꯑꯩꯔꯣ 32 ꯁꯨꯔꯦ꯫ ꯏꯇꯩꯃꯗꯣ? ꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯟꯗꯛ 17 ꯁꯨꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔꯗꯨ ꯉꯛꯅ ꯑꯉꯥꯡꯅꯦ꯫ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯅꯣ? ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ꯫ ꯍꯔꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯁꯥꯔ꯫ ꯑꯗꯣ ꯁꯥꯔ ꯅꯣꯏ ꯖꯦꯀꯣꯕꯅ ꯑꯍꯜ ꯑꯃ ꯂꯧꯔꯛꯂꯗꯤ ꯀꯝꯗꯧꯕ? ꯃꯥꯏ ꯑꯄꯥꯝꯕꯅꯤ꯫ ꯁꯣꯝꯗꯅ ꯇꯣꯟꯗꯨ ꯕꯣꯔꯥ ꯍꯧꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯈ꯭ꯔꯦꯗ, ꯌꯥꯝꯅꯁꯨ ꯂꯦꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯤ ꯀꯅꯥꯒꯤ ꯅꯨꯄꯥꯕꯨ ꯑꯣꯏꯒꯕ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯅꯨꯡꯗꯪꯅ ꯁꯨꯒꯥꯏꯔꯁꯨ ꯄꯦꯜꯂꯔꯣꯏ꯫ ꯂꯥꯏꯔꯕ ꯈꯛ ꯅꯠꯇꯅ ꯁꯛꯁꯨ ꯊꯤꯔꯨꯕꯅ ꯅꯨꯄꯥ ꯑꯃꯗꯨꯅꯁꯨ ꯄꯥꯝꯕꯤꯗ꯭ꯔꯦ꯫ ꯖꯨꯠ ꯆꯥꯗꯕ ꯉꯥꯛꯇ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯀꯅꯤ꯫ ꯄꯦꯜꯂꯕ ꯏꯔꯥꯏꯕꯛꯅꯤ꯫
Mem Jana Aima Borado Karini Bima Ton Kangwila Boy Jerep to Navorado Kokatli As Likari Kariwa Kaldabu Manglino Ton Saugener E Sumaina Sumlebese Aipam Dreama Imana Bingadi Magi Magi Apambalinda Luina Chatnakri Ain Hotel Sida Boramanam Chen Kilere Mem Jasunungaitana Makeup Tamge Haibadaine Kuire Ain Harise Ayuk Mantana Chahinjang se Thong Bathakpa Mating Kratoramo Aduga Pungtara Deki Hawe Haidai Adu Nangnaba Tamba Chatlo Ton Haraujay Aya Aseng Berima Paisa di Hana Kihamuk Jangni Haige Ton Paisa Palapadagi Tumina Laikre Kaidorage Ima Cosmetic Mayamdu Laibada Paisa di Fanam Jangi Quality su Afaba Laitradi Maisulakani Adu Buhaiwani Kihamuk Jangadage Lishing Kuntramuk Jangni Memcha Sorsang Handuk Jay Pare Pare Ima Pirage Ichage Pambadasu Taudaya Ponte Ton Harau Jay Adudi I hang the Hainurage Gua Numit Humnibudi Aujin Kre Hoi Hoi Abasna Mokwanga Metlaga Gari Shakele am Telepu have it a Pashali Hai Nachanu Pigi Cosmetic Lainaba Lishinguntadi Leva Jowl Hotel Gamta Ton Mopadi Laga Abbas Hauchik Matam Sida Saktiradi Nupana Pamdi Paisa Paiba Afaba Postaba Nupagaisu Nupia Tiba Pamdi Aduna Chetonsu Cape Haitabayati Navai Afaba Paisa Paiba Pamdra Ish Parlor Tamimba Uram Drenaside Moa Fungdabaki Moa Queen Pagi Urame No Punok Chening Ichebema Youngman Be Natamoika Akjangada Pure Ohelo Dupani Yomadone Ton Jarap to Namo Padalang E Sakti Zerasu Nachese Amitrane Amitra Kangaba Tamoigi Wadi Kanam taking Shimi Tajaba Sanctic Singiba Hanbane Chelo Makeup Tamgera Salon Yagera Nupa Koi the Benefisa Coke Pudi Kerchapane Ima Nichan Pisa Kirkatadopio Nupa Koi Neopagi Ragalai Ton Sauraga Nang the Hatlage